ngasi phongkiba tongan tonganba Manipuri sifungsing amasung thokiba thawdo wathoksingdagi maroibi i pausing miyamna thamjagi ahanbada paujal pausidagi lokusaraga Urkhul gi Maheiloi singna Hebron da chattuna NSCN-IM gi leader sing unakre iyan hanbo ina Urkhul district ki tongan tonganba Maheiloi sing gi Maheiloi sing Nagaland gi Dimapur da leiba lahulup NSCN-IM gi Hebron KM da chattuna IM gi leader sing unakre kongsit adu Urkhul district da leiba Pettigrew College Sentinel College, Sacred Heart Higher Secondary School amasung Cartier Alex Higher Secondary School gi Maheiloi nipuna saru gyaduna numit humni gi khongsatta Dimapur gi Hebron KM ta thungkhibaga loinana NSCN-IM gi asa usang singa wari watai sanaduna naga gi ba political history gi matana khananai naki khongsat asibu siliba Eastern Light ziming na phongdorakpada hariba khongsat asi Maheiloi singi ba exposure trip amane masigi panamdi lahulup NSCN-IM gi general headquarter oiriba Hebron KM sida leiriba IM gi leader singa madi Maheiloi singa loinana interact tawduna naga identity amasung naga national movement gi hausuk leiriba phiba masibu ningthina Maheiloi singna khangana bigi panamdani mangna hai exposure trip asida sarugyariba Maheiloi singna Hebron KM da leiriba chief of the Naga army Longview self style general Ningkhan Shimre MC BC singa unaduna karam tawna lup asina Naga national movement amadi Naga political issue asida khumang soksilakibano haibana singba history singsu Maheiloi singda sandokna pawdam ki hairenesu pawsida makhatari atopa pawmana Imphal airport mathakta UFO pai khibaga mari lainana air force na Rafale jet ani pahenduna yengsinki Haukiba numaizang numiki nungtilpung ohumrom taba matamda Imphal International Airport ki mapada unidentified UAF yamna wangbu mapamda paidun leiba thengnarakibadagi flight marirom pung kharagi oina numit aduda cancel tawkibaga mari lainana Indian Air Force na Rafale jet fighter ani thaduna yengsin ki haina Indian Air Force ki official na agency da phongdorakli official asina hai Imphal International Airport ta numaizang numiki nungtilpung amarom taba matamda unidentified flying object UFO ni singnaba posa ama airport manakta paidunu leiri having information hek phangmaga Indian Air Force ki Rafale jet fighter ama Hashimra air base gi thagalaktuna Imphal airport ta leiriba posa adu yengsinki adu bukariguma posa ama ta uba phangdabadagi hairiba fighter jet adu air base ta halaki aduga amuk ani suba Rafale fighter jet amaga su pahenduna Imphal airport ki akoibada sektoki Madurusu karigumba posa amata uba phangkite hairi Indian Air Force ki Eastern Command phongdokhibada Indian Air Force na UFO ni singnaba posa ama Imphal Airport manakta paiduna leiri haiba information phangbadagi khudakta response mechanism sejinaduna posa adubu khangtoknaba honaki adubu karigumba posa amata uba numit aduda thengna khiba lekhidi amaramda Imphal Airport duty tawriba CISF ki officer manhai UFO manwa posa adu nungthilgi pung marirom taba phawba minauba phangki aduga posa adu hariba airfield asigi maning thangba saruk lomda tapna mangki hairi UFO manwa posa aduna Imphal airfield gi manakta leiringai official oiba information sing flight agency singda khangalaba matung mapalomdagi sanglakadaba flight marirom amadi Imphal dagi paigedaba flight ahumrom pungkhai amarom delay tokhi amadi divert tokhi tungna Shillong da lebi Indian Air Force Eastern Command na clearance report piraba matung flight singadu normal landing toki amadi tekkai tan Imphal airport thadokhe nesu pawsda makhatarakli atopa pawmana phijet saksera masum saksa yuthak tayonarakpa pawzel dextagi lamnamasida leiriba jati kanglu khudimaki magi phijet tuan leijabagum saksa yuthak su khenabadmaklei magi oiba jati singi tuan ba lol sing leijarabasu India gi oina Hindi amadi English na jati amaga I paw phonari adu state khradadi makoi gi lol amadi mayek aduta sejinaduna lol amatigi mateng laudabasu leiri habi hai asumna Manipur su tuan ba jati singi lol leijarabasu mitei lona sina jati amaga gi marakta lon phonari awang pogwa barat ki sidai da leiri jati singbu asau state singi miyoi sina usit thawoidabigi yengliba miyeng sina lamdam songi miyangi thamoida piendaba masum asum henganakli awang nopok state singi miyambu soida ngamdanaba center akan tabak pekhalabasu thawdok ti thokpa lepte masigi matangna nainaba yarakliba mana
Awang Nongpok State Sing the Lady Pizati Kangup Singasina, Set Chari Singasi, Civil Society Sing the Ying Sin Tangai for the Malakli. In Kalagliba Pakang Sabikia, Gokagi, Pizitagi, Korean Matau Tambadigi Tuan, Mong Sakibadigi, Magi Nat Kueva, Sanakang Lona Si Kai Tarpukum Tori, Muebigi Pizet the Sini Yam Namaru Wedipsi, Obakiana is Hive Pizet Kia Yorok Pasina. Uhobusingi Tamoid Apapati Urkhul Kalaktuna, Nyaki Aningba Duna Mang Tadun Pidu, Karisulaitan Urakpadigi, Leva Water Libisini. Mite Habizati Singa Linga Himatamda, Mauni, Leshabini Habisi, Set Sari Bisinga Duna Kanglami Ado. Ngasidi, Yum the Labor the Oiro, Satupa the Oiro, Mauni Leshabini Habisi, Kangba the Wanare. Masinamara Moiduna, Ngautrang Paidang Navana Harul Singa Mapure, Levan Pisinda. Lakna Rubudagi, Nupi Edusu, Itak Irang, Tau, Nupi Oramadagi, Imunkai never, Mau Mark having watok Mayamama, Tolo Ipsini. Mite Habizati, see the Harakumai Kuding, Kantopangam Davadagi, Sielgi Sading Topiki Sang Hengalakli. Anga Unabigi Susti Puza, Saumbagi, Mana, Hutpagi, Luhonkai Humbigi Matam Tadariva, Selyam Sisongapani. Me later Vigi Luhonkai Home Matamda, Palamasing. Asukta Tabi Yadi have a Kangbu Matolapadigi, Siel Paisa the Imung Sing the D, Awaba Mapiri, Housing Matamasida di Pungi Bamadi Isai Sakpasing Nangarang di Fasana Tarai, Nasidi Yamna Tadena, Sangalazatapamale Habisi, Sindangang took the Batara was a Tamoid that is Hoyt and a Fauragani, Punamasi Mang the Tamnaga, Muevizati Kudimak. As Amatani Haidun Magi Zati Kangukudimaki Fize Saxamadi, Saxa Yutaxing the Puna Laminaduna, not Kuevas at Nakangun Singadu, to guide and a Bohonamina Vigitanga for the Latensu, Paush the Makatana Fundurakli, Atopa Paumana, Sail Tungi Pibam Pagat Hansi Hairavadi, Low Lokraba, Lopum Sing the Mahimarum Tazan Matautai, Karamsiam. Isterasigi Sail Tungi Pibam Pagat Hansi Hairavadi, Low Lokraba Matung Hang Duna developum Singda, Mahimarum Marangkain Tazan Matautai Hena. Lang Tabal ACG MLA Karam Samna Fondokre, Wapamasi, Ningtam Tagi Matamda, Nano Urea, Karam Shiznagataki Habigi Matang the Impal, West, Sajing Laukola Pangtokiba, demonstration come, awareness Kitaramda, K Samna Fondokibani, Mana Makatanai Lamdam, Asina House Tokli Irangasi, Tataruk Helakpana Miamna, Wabakating the Lakli, Langi Matamoirabus Mipum Kutimak Sada Padiadi, Maramaduna, Miamgi set Milon Fokat Hanabugitang for the Malay. Iram Nam Kanabigi Lansu, Tengna, Subanombasu, Tokloisi, Hanamiam, the Apple Toki. Amaram the Agriculture Department officials in the office Pamlaga, Pile Surga Labigi Muta, and Awanoba, Technology Kiagi Matana Fuel the Satuna, Laumission missing the Tapit and Bibigi Taurang Kiapekali Haraduna, Agricultural officials in Gitaudang Singbu, MLA Karam Siam, Takapafondoki. Nasigi Tauramaduda, Impal Wieski Manungsan, but Wangogi Subdivisional Agriculture Officer. Rashitum DAOS Kennedy Agriculture Department gi AFON Santa Kumar Madi All Lilong Sazin Club Organization gi Thaumi Singsu Sarugyaki Thauramadu Mari Lainana Sarugyaki Laumi Singda Rabi Crop ki Maru Marang Nano Urea Liquid Amadi Nano Urea Fertilizers Yentoki Demonstration cum awareness program of the Agriculture Technology Management Agency SDO Impal West Amadi District Agriculture Officer Impal West na Sinduna Pangtoki Bananisu Paush na Makatarakli Atopa Paumanamo Laikhidrabi Abimsagi Lana Thoram the Miam Sarugabio Hawkibana Bemertareta Kangsup Sinkon Koki militants na Numi Capsula for the Nomina Pan Hospital like at Naram Labamatung Tasiki Tarakatreta Laikhidraba Koirakpum Ningol Laisombam Ongbi Abim Saga Mangani Lehul Tambamadi Lana Thoramda Miam Sarugya Biuhaina Social Development Association SDO na Sirolamada Pausalakli Idaibaki Damak Toy Takraba Kangsup Sinkong Nigi Laisombam Abim Sagi Mangani Lehun Tasiki Kungum Doi the Lai Gueva Thoram Katamak Pangtokane Duga Lana Thoram Tasiki Kungamapana Pangtokane Hedi Atopapomana Irang Si Santi Hanjin Hanana Buhona Vada Miam Amadi CSO Sing Pun Honabasangi Zoikisan Lamdam Sid Housing Toklibi Irang Si Atubada Santi Hanjilang Nabahona Vada Manipur Miam CSO Amadi Politician Sing Puna Honamina Basangi Haina Tamaiban Kendragi MLA Kumoksam Zoikisan Fondokre Wapam Singasi Dengi Navadi Sanga Express ki senior sub editor Sanauzam Suje Sona Zenims the like Naduna Lady Bass the Hidak Langtaki Mating Panabagi Dama Angamba Silgi Mating Pamgi Toramda Magna Fondokibane MLA Namakata Araduna
Tha taret fajilaglaba irang asi woroisin puraktuna mausagi phibamda hanjin hananaba laingakna khonariba asida lamdam asida leiriba CSO punamagna amat oina mateng pangbiu magna makha taraduna lamdam asigi paumi singna lauriba thaudangbu sakhang boina paumi amana ana ayek aso opan yorakpada hanadagi magna mateng pangduna lakpi sarwa moina magna angamba silgi mateng pangmani mamangda magna sita nantaba khangawdaba paumi sing yawrabasu mangon habirau Paumising damakta di magna angam mating pangani hayraduna miyamna hauzik thuklib irang si santi hanjilangnaba aikoi punaw honaminasi santi hanjilaglaba matamda tunglamchat kanba ngamgadoriban haini sumangna phongtokhi makasa tharak poina to papaumuna pauna kaithelgi usahol mamangi lambi phatabi yaba makai phatabana miyam chatpa yadre Imphal sahargi mayolama oiriba pauna kaithel lambi paringasi phatabi yaba makai phatre Pauna kaithelgi usa cinema hall mamang hairaga hena khangnariba mafam asigi mamangi lambi mati asidagi hauraga ibohol cycle mapa phawa lambi da thaba koilas amata yaudre laikut laito ngakta ngaire nong khasiktang suragana lambi asi laikho ngakta ngaiba madi nong sudragana urkhul ga uful ngakta ngaiba na maram moiraga gari masak kaya yamna toina tushinduna accident thukle madi asat wok toriba miyamna asuki mati kudong sandre Laingasna smart city onana bohonariba si kadai dano haina miyam hangrakli lambi paring asida maru oina pauna kaithel usahol gi hek mamangi lambi gi phibam yamna sokpana asuki matik miyamna satoksin sungai yatre lambi matik asigi oiriba phibam si Manipur lenga ki mari leina basingna amuktang miyeng sangbiduna miyamna satoksin tawbura thengnariba khudong sadab kiyas onana ba miyeng sangbi waina press to wakalakli hariba lambi asi hatana lerakliba matam Panayamna kuire adubu lenga ki mari leinabasing mamitang baga sap manana leire su phungdongnarakli loisalakpoina ngasi phongkhiba kangla pawgi editorial memda thamjage Manipur bo Atonbigi machagum yengba hawkhiba me ahumdigi foreigner sin koki jaunar ko tourist na leba sigi mathakta landa dona Manipur gi manungda tongan ba koki singi leba ma semnabagi demand landa rakhiba tha tar fajalakle Lal si barat laingana woroisin purakpa taudan lairiba si kuimankre laiba asigi manungda kangluki waiba thoki boa thok singi manungda sin koki jau paite tourist amadi apunbagi saktam kanana lan ngak liba mite yani gi lan sina khwaidigi sang lani lawiyai laiba asigi manungda thoki ba communal riot ki hana suna ki bigi thangdok singayamba nimit khrani gi manungda laksin ki bangaktani adubu foreigner cookie paite tourist laiba asigi apunba saktam thugaina ba war crime sa tharakli basigi matang na barat lainga ki lusing basingna kari suna sungba tawduna laithokpadigi miyoi kya gi punsi khangmu thakta pikamna khre Yum kya tangoi on kibadagi lanjener kiba miyoi lising kya tuan mapam singda hangba relief camp singda hingbagi wan tuk leitana hingli phibam asi yauraba phawa Barat sarkar na wathok asigi woroisin proknaba honadaba haibasi Manipur gi miyambu lumna lawdaba amadi loimi oina lawbani haibada haimama tokloi Barat ki loisingbasingna Manipur bu loimi oina lawi hairibagi maramdi sei lising manga henbagi maning tamigi puari leijaba maning tamba ningthau panma leba oirakhiba adu english ngamaga samapan nifu mapanda Barat na namlaw loksin bikhiba sei humdra helaba phawo Manipur gi miyambu leba asigi citizen oina lawbangam dribra haibasini Barat lenga na namlaw loksin bikraba Manipur gi miyambu Atonbigi masabu yengba apikpa rajniti gi wakhalon lisangsin sa tharakba adudagi hongdokpa ngamdaba tarabadi khoisawngnaraba Manipur gi miyamna pre-merger mamangi status aduda hanjinjaragi haipa miyamgi kholaw leirakpa thoklabadi apunma Barat ki saktamda asauba mayema leiraklo heninga leti Barat na Manipur namlaw loksin kiba thawong adugi mayokta matam adudagi ikan kanadana khoisawngnaraba leirik leisu hoiraba miyoi kyana khulai paiduna mangkraba maramnamgi maningtamba amuhana maningtamba hanjin hangani haibagi panamda lalhausa tharakibagi wathok loikham naidan lairi khulai paibagi lalhausa thariba lupsing Barat amadi Manipur lengakna loni adaba organization hane laukthokuna lakiba adugi manungsana handakta su numit kranigi mamangna makhatana lakthokiba lekre adubu wathok asigi matangna Barat lengana political gueba woroisin ama puranaba ngasi phawbu honaba uba phangde Lanmi gi mapangal sejinadana woroisin puraknaba honabagi panamda lanmida mihat mipun miot minaigi ahenba mapangal piwa amuba natragana hingsa hitambigi black natragana Draconian Law Armed Forces Special Power Act 1958 thamjinduna miyamda nongmai sindol onchali thawong sin state asigi khwaidigi chawba arm conflict ki woroisin purakpa
ngamgadoribra haibsini amaromdana foreigner terrorist na Bharat ki mathak landa aduna Manipur gi manung da Kuki nation ama semnaba demand maitai miyam atamna landa rakliba sida tumina lesson bai bisi mitai gi mapangal hantanaba hotnaribra mitai gi mapangal hantakrabdi Bharat ki kok sik papagani khan boirabdi madu apikpa makhal gi politics ni logi loiduna malem gi laimai da mitai na hingliba makai Manipur gi apunba saktam kanarabagi damak lepki gani haibisi malem gi miyam na khangnaraba wapamni Manipur gi yelhomi mitai frumna lamdam sita khunda minariba atai kanglup singa nungsi sanana hingmina pa pami kanglup masa sing buhantana yengba madi namthana ba hona ba tawde singna raglabadi madugi meyokta leirak pa hongna sani adu hauskui nadi meyam paus matang selu sinjarage mas meyam pura no update ngaminasi